अहानबदा ngasigi maroiba pauda Hyderabad ki Telangana railway station dagi tharakhiba Shramik special train ngasi Juribam railway station da thungkhrei Uttarakhand ki Dehradun dagi Manipuri 1995 puduna lakhiba train nungthilda thunglaba yari State asida COVID-19 case masing ka hena hengalakpadagi police ki maikai dagi su akanba section thorang lokhatpa leptri Amadi malemgi oina mioi lak yankaiga chaunga humpumathoi COVID-19 positive oikre amadi mioi lak ahum lising kungani panga chama maudrama thoina laikanaba ngamdana laikhidre Khurumjari Times of Manipur nungthalgi pau meeting tabiri basingbu luchingbina taram nokchari Hauzik phangba pauda state asigi oina mioi ani amasu COVID-19 gi test tobada positive oire hari hiram asigi matangda aikhogi paumi Hemchandra leire Hemchandra Hauzik ta phangba pau magi matungina Manipur da hauzik COVID-19 positive oiba patient ani amasu hengal le hairi masigi matangda medical directorate tagi official oiba letter tholak trabasu TOMTV na thajaba yaba mafam madagi phangba pau magi matungina patient ani asiga tharaga hana Haukiba nong manini asigi mamangda Manipurda khangokdana hengalakhiba COVID-19 patient positive oiba patient masing kunga humdoi leramba adu hauziki positive oiriba ani asigi tharaga punna kunga manga oigada rubne adubu hiram asigi matangda medical directorate ki maikai dagi official oiba letter tholaktabana hariba kunga manga oiriba asi hauji fawbari mioi ani asi nauna thadana hauji fawba Manipur gi oiba positive case patient asi kunga humdoi adumak leiri LUCHINGBI Thagachari Hemchandra Hauzik makha taba pauda Megi tang tara tarukta Hyderabad ki Telangana railway station dagi tharakhiba Shramik special train ngasi Jiribam railway station da thungkhrei Manipuri chahum kuntra mathoi puduna lakhiba train ngasi ayuki pung tara rom taba matamda Jiribam railway station da thunglakhi masiga thana Jiribam da mapandagi lakpa Manipuri macha sing purakpa train taret chukhrei Amaromda ngasi Jiribam gi railway station da Nipan suba train oina megi tang tara mapanda Uttarakhand ki Dehradun dagi Manipuri 1995 puduna lakhiba train nungthilda thunglaba yai haina panari ngasi train thunglaba matungda Jiribam gi district administration tawfam thokpa thabak thoram amadi section thorang sing lokhatkhi Mahausagum thunglakhiba passenger khudingda chak pijaraba matungda district wise Kumhallaga thermal screening torba matung Manipur Transport Department na ticket piduna magi district singda bus da chalanki ahanbo oina Urkul district ki passenger kungamapan puraga bus thaba hoke mathangda Chandel Palel gi kuntramathoi Senapati Kangpokpi gi kuntramapan Churachandpur Bisnupur Ferjol gi humphumari Thobal Kakching gi kunganithoi Imphal West gi humfuganithoi amadi Imphal East Kamjong Nonegi yankhai mari Tamenglongi Taranithoi amadi Jiribam district ki passenger Taranipan sing asi magi district ki demak bus singda chadanki ngasi lakhiba passenger singda magi district singda hangliba quarantine center singda numit taramari ni chatna kanglon gi matung ina leiga tawribani Matam khara Manipurda COVID-19 positive case leitaba amadi anoba case laktabadagi green zone category da leire haiduna lauthoklu batungda numit kharani ki mamangdagi hauraga ngarang fawbada anoba COVID-19 case puna kulumdoi thoklakpadagi home department na maru oina Imphal East amadi West ki mafam singda akan mamawongda section thorang lokhatkrei Imphal West ki oina Kangla Western Gate Uripo Canteen Crossing Kaishampat Junction Ya School Crossing Singjamai Kwakaithal amadi atai tongan ba mafam singda police na lockdown gi chana kanglon thugaiduna thoklakpa curfew pass yaudaba marks uptaba amadi emergency service nataba mioi marfu rom detain tawduna fine thian ki Nakalamarom da Imphal East ki su Mantripukri Khurai Lamlong Minuthong Chekon Palace Gate Kongba Bazar amadi Sanjenthong da police na lockdown gi chana kanglon thugaiduna thoklakpa mioi 95 rom detain tawduna thamlaba tungda fine thian ki
Jiribam District asigi Deputy Commissioner W Malem Nganba Chengleina ngarang thokhiba order amagi matung ina ngasi Telangana amadi Uttarakhand dagi Manipuri macha sing special train da Jiribam da thunglagadaba asigi yengduna ngasi ayuk pung 3:30 dagi hayeng tang 22 gi ayuk pung 3 fauba Jiribam municipality gi area da chathok chashin dukan kaithel hangbada athingba thamkhrei adubu curfew pass yauba oil pump amadi essential service aduga railway platform gi management tawriba aduga Jiribam higher secondary school gi playground da bus parking ground oriba mafam sing asidadi order asi consiloi hairi nakal amarom da covid-19 thingnanaba lokhalakpa section thorang oina district magistrate Jiribam W Malemnganba Chengleina tang 18 da thokiba order amagi matung inasu district asida numidang pung 3 tagi ayuki pung 3 fauba chathok chashinda athingba thamle haina lauthokibasu leikhrabani Luang Sangbam Liberal College da hangliba quarantine center da mathau toriba sing amadi quarantine manung da leiba singi chana thaknaba Luang Sangbam apunba club amadi meira paibi singna mateng pangkhrei makha tanasu quarantine center asida mateng pangkhigani hairi COVID-19 Relief Committee Mayang Imphal Ashina Prabhavati College Mayang Imphal amadi Mayang Imphal Bengunda hangliba quarantine center ahumda acha athak sing mateng pangkhrei hairi committee asina makhatana quarantine center singi awat apasing yengsin khigani hairi Manireda gi chairman amadi Singat AC gi MLA GS Haupuna ngasi ACSC gi manung chana leiba quarantine center sing hakthengnana chatuna yengsin khrei ngasi MLA gi khongset adu maruoina ACSC gi manung da leiriba quarantine center singda asoi angam yaudanaba amadi awat apasing khangdoknaba chatpani hairi MLA na ngasi Sangaiko TD block Baumul amadi B Kaljangi quarantine center sing yengsin ki amadi MLA gi maikaidagi center singda mateng oinaba chana thaknaba polam singsu mateng panglamki Thawal District ki Lilong AC ki manung chana Turel ahan migi mamang thangbada leiba upak thongdagi kalaikhong phawbagi lambi asi leingakna matam sangna semjen biraktabana maram oiraga miyamgi chathok chasinda chauna khudong chadaba mayoknare haina lamdam asigi miyamna mari leinaba singi pukning chingsilakli hiram asigi matangda Lilongda leiba khunja amana phongdorakpada koilas thaduna miyamna yamna nungaina chatnaramba mafam asigi miyamgi amata ngairaba lifeline oiriba lambi amani adubu English singani ratroki December thagi tang 13 da local MLA Abdul Nasir na yauna pangthokpa miyamgi mifam amada MLA masamakna lambi asi nauna koilas thagani haiba wafam phongdokpaga loinana JCB sijenaduna kotkhairaga lambi tangkhai ama khakta koilas thabiram laga tangkhai amana haujik phauba sembidana leiri haina pendaba wafam sing thamlakli Lilong tu dam haungdariba lambi si matek sina phatabana maram oraga tuki matik khudong thiba accident kaya murum thokre laiba phaba amati ngasi phuda misi mina phudi ya hogdre accident di masing thingam na thokhrabani masi puno maksi praja ai khoina ising ichaula ko matamda huji huji to sunu thawre iba aduna maram oraga ising ichaula ko matamda ikhoi gi torban sidai khoi ahing jerek gi phibam da leirabni lekai si aduki matik phatraba lambi se MLA na huji khobi engbi da baina haiba se ikhoi aduki matik ninda tawi nungai jade Naharup awang lekai club asigi jurisdiction manung da leiba marfuma thoi makhapat chandam lokon amasung marfugani thoi naharup maning lokon gi lofam sing asi lopu singna atopa jati da yonba khudak tagi thingle haina nongpok lamjing naharol gi general secretary na thadorakpa cherol amana khangalakle cherol asina makha taraduna hairiba lokon singda atopa jati gi miyoi singna yungkai sajillaktuna lofong kaya mangsilakliba asigi matangda club ki member sing amadi meira paibi gi miyut singa kupna khanaraba tungda mathaki warep asi lorakpani hairi athingba asigi mayokta masagi lofam Yoni haiba taraklabadi lopu adu lekai asigi to wathok khudingmakta matam chuppagi oina lekai asigi miyoi amata changdaba hainasu lepnaki haina cherol asina makha tarakle Hauzik paugi marak thadna atenba break amamuk lominasi Langol View Charitable Clinic haina khangnaram mafamasi Lamjingba Hospital and Medical Research Institute Private Limited haina khangnarakani mafamasida medicine gynecology surgery orthopedic ENT amadi pediatrics ka mari lenaba analaying service singi khudong chawa lobiyo akupa marol gidama contact tobiyo Lamjingba Hospital and Medical Research Institute Private Limited RIMS Southgate near Kombinay Kaithel Hospital helpline number 8258967890
Makataba Paumuk Pizari, Lamdam Asida COVID-19 Tingnanaba, Linkatkiba, CM COVID-19 Relief Funda, Ngasi Sumiamna, Mating Toba Leptri. Ngasisu Ketrigao AC ki Manung Chanba, Tambalkong Sava Lekaidagi ki SS Suras Mitaina, Ketrigao AC ki MLA Nahakpam Indrajit ki Kuthangda, COVID-19 Relief Funda, Lupalising Taragi Mating Pangkre. COVID-19 na maram oiraga mapana panduna leiruba mioising Manipur lengakna laurunabagi paikhatliba thaurang asigi makhada Thobal Kendra gi oina hangliba community quarantine center singi apunba committee ama oiriba Thobal Kendra COVID-19 8 ta ngasi Kendra asigi tongan loop amadi miyamna sel gi tengbang khushinakrei Thobal Kendra COVID-19 8 committee gi secretary W Ramanandana Kendra asigi miyamna thagat pa fongdak laduna leina laichet asi lamdam asidagi marufangna muthataba yade haiduna hanadagi hauna miyamna su angama mating pangduna lakli makha tana su panglakani haibagi thajaba lei haina fongdoklakhi. The Indian Meteorological Department na thadorakpa pau amagi matung ina cyclone Amphan asi Assam da yoraktuna athuba matamda safu piraba yana leire hairi. Assam ki Kamrup District ki Deputy Commissioner na thadorakpa cherol amagi matung ina cyclone asina district asida pakshana safu piduna sokhalakpa yabagi akiba leibana maram oiraga district asigi head of line department na lakadoriba khudong thiba asi mayoknanaba official amadi khusukhulai sing matik chana sem saduna thambiu hairi. Loina na district asigi miyam nasu chekshinnaba amadi mayoknanaba sem saduna lebiu haiki. Pau asina makataraduna hai madudi APDCL Forest Telecom Service Fire amadi Emergency Service STRF MD Building amadi Roads Department singnasu emergency lakpa matamda thengnanaba mikup nahum singna sem saduna leigani. Cyclone Amphan asi West Bengal gi Dikha amadi Hatia yorakrabani amadi Arunachal Pradesh, Nagaland, Manipur, Mizoram amadi Tripura da akanba mongda nong taraba yai hairi. Malem gi oina Mioi lak yankaiga chaunga humpumathoi COVID-19 positive oikre amadi mioi lak ahum lising kunganipan ga chama mautra mathoina laikanaba ngamdana laikhidrei malem gi oina leipak singi marakta US na positive oiba missing khwaidagi henli US ta hojik phawbada mioi lak tara manga lising yankai mathoiga chanipan yankai humdoi positive oikre COVID-19 na laikanaba ngamdana laikhidaba mioina lising mautra humdoiga chambri kuntra mapan sukre India gi oina hojik phawba gi oina mioi lak ama lising tarani thoiga chambri nifu ni thoi sukre amadi laikhidaba misingna lising ahunga chambri kuntra nipan sukre. Wushu Association of India na sinduna ihan hanboina tha asigi tara manga tagi hauduna pangthokhiba first online national wushu taulu championship lising ani kunda hojik phawbagi oina Manipurna gold taruk silver ahum amadi bronze ama puna medal tara lobangam khibada Wushu Association of Manipur amadi ad hoc committee gi members singi maikaidagi thagatpa phongdorakpaga loinana makha taba event singdasu mai paglakpa oinaba yaifa mangol pirakli. TOMTV na sandokliba Your Voice adongi konzal gi thoramda Manipur amadi mapalam nagi tongan ba mioi singna akoi makoi gi apen penda fongdok narakpa leptri ngasi su kanana kari karamba wafam sing fongdok lakpagi haibadu mayam punamung tang khangminasi. COVID-19 na maram oiraga ay yumda thobusu nangdre ay khakta natte mafam sida Manipur masa lising amaga kun maya marum leiri mayam akoisu mafam sida wana leijabani company amada thabak tawraga Manipur sarkar gi maikaidagi atop state dagi mi lokthoi tabadagi akoi gi su lokthok pirakadra haina koina matam sangna wana ngaijarakpani akoi ta March thadagi akoi mafam sida su loina lockdown tawsin kibadagi thabak su pham loin thingjin gibudi akoi mafam si wana leirakpani aroibada final da akoi gi list tu tarikun mathoi da satkani haina sarkar lokthok pirae adugi matungina akhoi myam si harauduna warsu wana yumda thoklani haibagi dungaibagi asada akhoi myam leijabani aduga tarikun mathoido amuk information amta lakpidre Kerala sarkar dagi adu Kerala sarkar da akhoi na kon tawjaruba matamdagidi nodal officer Kerala gi da tawba matamda manadi tarikun thoida Kerala dagi jiriba Manipur satpagi train lei haibirai aduga amuk akhoi na hangba matam sida Kerala sarkar na di makhoida information amata lakpa leite khote hana nodal officer na haibirai de 22 ju amo ngasi amo akhoi na moina notice am tholok pada 22 ju confirm ta litre 24
24 or 25 haire 24 or 25 sisu fix tawbidre aduna akoina musura kansida hotel sida akoisu akoise chalaroi na chalani na akoina moida loina haidokhrabani na akoise ajise hotel sida gidi 22 fauki makha tabse akoise laiba yararoi haidi signature do tawthrabani na akoise hospital sida gi thokro haira hani aduga akoi khutta salary sobta fangde salary fangdabani na akoisu khut sidre ba paisa nu sa loina lochingre ado karigumba government sina chatpa or chattaba haibudo akoida fix to bidre aduga akoi moira te bangi miyoi sina jo akoi se phone sing haraitana anira akumla phone tawre adegi phone tawrapadi matungina akoina jo akoi smaina thajabai matungina manipur government thajabai matungina akoina jo loinama akoida laiba khutimakso loi lai thokre manager da koi owner da ꯑꯩꯈꯣꯏꯒꯤ ꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡ 12ꯗ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯅꯍꯥꯟꯗꯒꯤ ꯃꯦꯅꯦꯖꯔꯅ ꯄꯩꯁꯥ ꯈꯔ ꯂꯩꯖꯕ ꯁꯦꯂꯔꯤ ꯈꯔ ꯂꯩꯖꯕꯗꯣ ꯄꯤꯌꯨ ꯈꯣꯠꯂꯨꯅ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯃꯦꯅꯦꯖꯔꯅ ꯍꯌꯦꯡ ꯆꯠꯂꯗꯕꯅꯤꯅ ꯉꯁꯤꯁꯦ ꯄꯩꯁꯥ ꯊꯤꯟꯕ ꯂꯥꯛꯑꯝꯃꯦ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯁꯦꯂꯔꯤ ꯄꯤꯕ ꯂꯣꯏꯔꯕꯅꯤꯅ ꯍꯌꯦꯡ ꯊꯣꯛꯇ꯭ꯔꯗꯤ ꯌꯨꯝꯗ ꯊꯥꯗꯣꯛꯑ ꯆꯠꯂꯨ ꯈꯣꯠꯂꯨꯁꯨ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯇꯥꯡ 22ꯗ ꯑꯃꯨꯛ ꯂꯦꯞꯅꯔꯦ ꯇꯥꯡ 22ꯗꯒꯤ ꯑꯃꯨꯛ ꯂꯤꯁꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯦꯔꯂꯥꯒꯤ ꯑꯃꯨꯛ ꯌꯥꯎꯗꯔꯦ ꯈꯣꯠꯇꯔꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯋꯥꯕꯅ ꯀꯝꯊꯦꯡꯅ ꯋꯥꯔꯛꯑꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯅꯁꯨ ꯑꯩꯈꯣꯏ ꯊꯣꯛꯎ ꯈꯣꯠꯂꯨ ꯍꯥꯏꯔꯛꯑꯕꯅꯤꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯅꯣꯏꯅ ꯑꯁꯤ ꯅꯨꯃꯤꯠꯁꯤꯗ ꯅꯠꯇ꯭ꯔꯁꯨ ꯗꯦꯠ ꯀꯌꯥꯗꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨ ꯐꯤꯛꯁ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯇꯥꯡ 12ꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯤꯁ ꯊꯥꯒꯠꯂꯛꯑꯦ ꯇꯥꯡ 22ꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯦꯗꯥꯝꯒ ꯑꯩꯈꯣꯏ ꯗꯗꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯡ 22ꯗ ꯂꯦꯞꯄꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯃꯦꯅꯦꯖꯔꯗ ꯄꯩꯁꯥ ꯍꯥꯏꯔꯨꯕꯅꯤ ꯃꯦꯅꯦꯖꯔꯅꯁꯨ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯐꯔꯦ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯑꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯇꯥꯡ 22ꯗ ꯑꯃꯨꯛ ꯆꯠꯄ ꯌꯥꯏ ꯆꯠꯇꯕ ꯌꯥꯏ ꯍꯥꯏꯅ ꯉꯥꯡꯅꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯋꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯝꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯂꯝꯗ ꯁ꯭ꯇ꯭ꯔꯦꯟꯗꯦꯗ ꯑꯣꯏꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯦꯔꯂꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯇꯥꯔꯤꯛ 12 ꯃꯦꯒꯤ ꯇꯥꯔꯤꯛ 12 ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯀꯦꯔꯂꯥ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯆꯥꯕ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯕ ꯑꯁꯤꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯀꯦꯔꯂꯥꯗ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯗꯤ ꯅꯨꯡꯅꯥꯡꯕ ꯑꯃ ꯐꯥꯎꯖꯔꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯍꯪꯖꯔꯨꯕ ꯃꯇꯝꯗ ꯀꯦꯔꯂꯥ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯤꯁ ꯄꯨꯝꯅꯃꯛ ꯃꯔꯝ ꯄꯨꯝꯅꯃꯛ ꯊꯥꯈ꯭ꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯕꯨ ꯀꯦꯔꯂꯥ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯍꯪꯖꯔꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯂꯥꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯍꯣꯕ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯑꯩꯈꯣꯏꯗ ꯐꯥꯎꯖꯔꯦ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯟꯗꯦꯗ ꯑꯣꯏꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯈꯪꯍꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯔꯨꯕ ꯇꯥꯟꯖꯥ ꯑꯃꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯂꯧꯈꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯂꯩꯖꯔꯤ ngasi ayuk phongkhiba manipur gi paute singda kari kari maroiba pau yaukhibage haibadu mayam punamungtang khangminasi Naharol gi thogdang State Cabinet ki athuba mifam pangthokre testing capacity nongmada lising ama chonga da hengal agani Chief Secretary State asida COVID-19 ki positive case kunmanga sukre Janim salayeng liba patient ahum normal oire Dr. Bimo More gi quarantine center dagi chenkre PPE kits masing hengat hanava amasung quarantine center singda transgender gi mafam thamnaba consultative meeting da khananaba pukhatkani TSP Shorjet me kun manga dagi domestic flight paiba hauragani Sanalaipa Manipurda mi changhallakpadagi COVID-19 pokhaire nongmatada angang ahum yauna mioi tarataruk positive oikre COVID-19 thengnabada atai department gi employee sing sizinanaba warep lokre quarantine center da anaba ma leikhidre Lengakna order pangthokta thokpadagi curfew pass logadaba miyam chamamnare domestic flight me kunmanga dagi pairagani Hardip Singa nupa ama mathanta nongmaina kapsinjaduna sijakre
Iraipak, Bhavanandana Party ki MLA Kharaga quarantine center sing yengsinkhre. Moregi quarantine na thamba mifa ama nanthokuna chenkre. Numit kun humdoi ni ki angang ama yauna miyoi tara taruk COVID positive oire. Lengak na naitom thabak paikhat pa chumloi amuko. Poknafam. Numit kulhumdoi ni ki angang yauna tara taruk positive oire. Active case kun humdoi shure. Nong bada sample listing ama changa COVID-19 test tawbangam na ba honagadori. Quarantine center na laiban nupa ama masagi anaba ama na maram oiduna laikidre. Railway ki thabak suri basing yamna kupna yengshinba tangay fadre. Masagi nupi amasung machaga punna simina ba honaramlaga mathanta nong may kapshinduna sijakre. UCM na khatnaba hauri NSGN. Aroibada maroiba pau amuka na pizare. Hyderabad ki Telangana Railway Station dagi tharakiba Shramik Special Train ngasi Jiribam Railway Station da thungkre. Uttarakhand ki Dehradun dagi Manipuri lising amacha manifu manga puduna lakiba train nungthilda thunglaba yari. State asida COVID-19 case masing ka hena hengalakpadagi police ki maikai dagisu akan bachekshin thorang lokhatpa leptri. Amadi malem gi oina miyoi lak yangkhai ga chawnga humpumatoi COVID-19 positive oikre amadi miyoi lak ahum lising kun ganipan ga chama mau drama thoina laikanaba ngamdana laikhidre. Hauzik phawbagi oina Times of Manipur nungthil gi pau matang asida loishinjare miding tabiri basingbu amukana khurumjari.